Online Manipur YouTube channel sibing birba mayam pum nam po mkha na taram nok seri han badam na Maruoiba paw am update thamjage Ngarang gi Pallel gi thoduk ta Leikhidraba Athouba soibam nanau sahi nifu son of Nongjai and the late tamu of Salungpham kangthok chong maning leikai furniture suduna tek tek hingjaba miyoni mahaki loinabida hwjik fwbada asengba paw tamdri hairi mahaki loinabi soibam ongbi bembem ga loinana machanupi ahal babina class 11 amadi lovely class 3 su hundok piramle yumdagi Meyamge irang sida aikhoisu yaugadabani haina thauna laina thokibani hairi Athouba asigi damakta online manipuri YouTube channel ge maikai dagi amadi manipur Meyamge maikai dagi awangba thakti kai khumna uchari atai Leikhidraba imung singi details khanglaga su thajin biro imung manungi awabada saruk yazari paw pibirakpa arnon salam aduga mathangi update asdi AR na kapada Leikhidraba nanau misigi matang JSC semduna memorandum pisin kibaga loinana asibaksang lwnaba firep lawkhre Ngarang Pallel gi asoba lan pham adu da Pallel tamna sangsin na bahona bada Meyamge 26 sector Assam Rifles ki jawan singa leiminna chingjin mapada muknar pada Assam Rifles ki nongmai maru na pan bada gi Leikhidraba Thawal district ki Selungpham maning laikai dagi soibam nanau sahi kuntraga taret apokpa nongjai mihat ki matang da ngase ayuk Selungpham gi SWYC lampakta Meyamge oiba wakat mifam pangthokre mifam aduna Assam Rifles ki kahenba thawong adubu haksin na lawbaga loinana thawong adubu penda phongdokhi tungda mifam aduna JSC ama semba yauna tongan ba warep kaya su lawki hairi ngasi nauna semkiba JSC adugi convener sing khanna baga loinana miyoi taraga marina saba executive amasung khanaki ngasi gi mifam aduna warepsing lawki baga loinana warepsing adudi pawmi sing da phongdokla aduna JSC convener kaisam rana na hai Assam Rifles na hat raba Nanaogi matang de miyam kutna khanna naineraba matungda warepsing lawbaga loinana warepsing adugi manungda Ngarang gi thodok adu judicial inquiry tawgadabani Manipur gi Assam Rifles lawthokadabani 13 suba sector Assam Rifles ki matakta FIR ama register tawgadabani amasung state ki home minister kudakta resign tawgadabani haibasing lawba ga loinana dabi sing asi thabuk oin onthoktriba fawba Nanaogi asibaksang lawroi haina sumhang makata ki tungda mifam adu da saruk yakhiba miyamna Thawal athokpamda leiba DC Thawal gi office ta memorandum copy pisan ki loinana miyam aduna wangjing lamding kaithan da wakat mifam famduna protest tawki JSC gi mihuching aduna Thawal dagi DC anthem subas ka unaduna DC gi kuthang da chief minister da memorandum amasu pisan ki hairi JSC gi maikai dagi local MLA oiriba hairo kendra gi MLA da TS Radhesham amasung bongjing tentha kendra gi MLA paunam brojensu memorandum copy amum MLA gi piaro singi kuthang da pisan ki hairi aduga atop update amadana kadang banda bom kapsilamkhre AR na miyoi mari fare ngarang namidang pung taraga mathoirom tabada Imphal West district ki manung channa leiriba singda kadang ban part 1 da kuki militant singna bom kapsilakpada ki singda kadang banda khulngak liba singa handuna nongmai kam nakre bom kapsilakpa aduda asoga pan di yahudre hari bom adu kuki militant sing aduna geljang village lomdagi kapsilakibani bom kapsilakliba mafam adu kunithoi suba Assam Rifles ki kangbu amasung leiriba mafam ni thawdo asigi matang da singda kadang bandagi hanagi pradhan nunglepam bobina hai kunithoi suba Assam Rifles leina matau karam na bom kapsilaklibano Assam Rifles ta hangluba matam da bom test tawbani amuk hai bom lawthokpani amuk hai ngangning bangang tuna leire asigumba thodok asi makhata na amuk chatharabadi kunithoi suba AR gi matakta akan balan chatharagani hainu chupongdokhi amarom da Pallel da thokhiba thodok adugi makha tarakpada kunga mathoi suba Assam Rifles na operation chathabada ngasi ayu angan bada pung ani makhairam tabada Pallel manaki Bijaypur dagi kunmathoi suba Assam Rifles khulai ga koinana miyoi mari farba miyoi sing adu ngasi Pallel police ta sinnarakre hairi video sing bibagi damakta mayam pum nampu amukah na thagachari ano update ki damakta online Manipur YouTube channel asubu subscribe to biramu thank you so much